ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2026ꯗ ꯄꯥꯁ ꯇꯧꯔꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏ 53 ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯈꯨꯡꯒꯪꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯄꯨꯟꯕ ꯏꯔꯝꯗꯝ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯅ ꯁꯤꯟꯗꯨꯅ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯤꯌꯣꯕꯔꯇꯥ, ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯦꯝ ꯗꯥꯃꯣꯗꯣꯔ, ꯋꯥꯡꯕꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯃꯦꯝꯕꯔ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯕꯇꯤ, ꯋꯥꯔꯗ ꯅꯝꯕꯔ 8ꯒꯤ ꯃꯦꯝꯕꯔ H. ꯕꯤꯖꯦꯟꯇꯤ, ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯟꯗ ꯀ꯭ꯂꯕ KSUCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L. ꯈꯣꯒꯦꯟ, ꯁꯤꯟꯊꯥ ꯀ꯭ꯂꯕ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ H. ꯕꯤꯅꯣꯏ ꯑꯃꯗꯤ ꯌꯪ ꯆꯦꯂꯦꯟꯖꯔꯁ ꯀ꯭ꯂꯕ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ P.H. ꯗꯌꯥꯅꯟꯗꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 10ꯒꯤ ꯃꯍꯩꯔꯣꯏ 13 ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯒꯤ ꯃꯍꯩꯔꯣꯏ 10 ꯄꯨꯟꯅ ꯃꯍꯩꯔꯣꯏ 53ꯇ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯀꯦꯁ ꯑꯦꯋꯥꯔꯗꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯋꯥꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯣꯟꯊꯧꯖꯝ ꯇꯣꯝꯕꯤꯃꯆꯥ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯅꯟꯗꯦꯁꯣꯔ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯤꯌꯣꯕꯔꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕꯁꯤꯡꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯐꯪꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯝꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ꯫ ꯋꯥꯅ ꯃꯍꯩ ꯇꯝꯂꯒ ꯃꯍꯩ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯈꯪꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯕ, ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯂꯩꯅꯕ, ꯑꯆꯨꯝꯕ ꯀꯔꯤꯅꯣ, ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯈꯪꯂꯒ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯉꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯃꯥ-ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯏꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ, ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯏꯁ ꯕꯦꯁꯤꯛ ꯅꯤꯗ, ꯃꯁꯤꯗꯤ ꯕꯦꯁꯤꯛ ꯅꯤꯗꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯁꯔꯀꯥꯔꯒꯤ ꯋꯥꯏꯠ ꯀꯂꯔ ꯖꯣꯕ ꯈꯛꯇꯪ ꯐꯪꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯁꯤꯁꯨ ꯐꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯐꯖꯅ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯔꯒ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯐꯖꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯕ, ꯇꯝꯍꯜꯂꯒ ꯃꯍꯩ ꯆꯥꯔꯛꯑꯀꯥꯟꯗ ꯃꯃꯥ ꯃꯄꯥꯗꯣ ꯄꯤꯖꯅꯤꯡꯉꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯍꯜꯂꯨꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯆꯥꯎꯔꯒ ꯄꯤꯖꯅꯤꯡꯉꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯒ ꯁꯃꯥꯖꯁꯤ ꯆꯥꯎꯈꯠꯂꯣꯏꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ, ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯤ ꯍꯥꯟꯅ ꯑꯩꯈꯣই ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯁꯔꯀꯥꯔꯒꯤ ꯋꯥꯏꯠ ꯀꯂꯔ ꯖꯣꯕ ꯐꯪꯅꯕꯅꯤꯅ ꯈꯜꯂꯒ ꯇꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯣꯇꯦꯂꯤ ꯔꯣꯡ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ, ꯂꯥꯏꯁꯨ ꯍꯥꯏꯕꯁꯦ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨꯁꯦ ꯃꯁꯤ ꯂꯩꯅꯕꯅꯦꯕ꯫ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯀꯔꯤꯅꯣ, ꯑꯔꯥꯟꯕ ꯀꯔꯤꯅೋ ꯈꯪꯂꯒ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯦꯇ꯭ꯔꯣꯇꯤꯖꯝ, ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯡꯈ꯭ꯔꯦ꯫ ꯏꯁꯥ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯅꯕ, ꯑꯩ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ, ꯑꯩ ꯇꯣꯂꯣꯞ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ, ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ, ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ꯫ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ, ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯔꯛꯇ꯭ꯔꯦ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ, ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯒ ꯑꯩꯒꯤ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯎꯗ꯭ꯔꯕ, ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯅꯦꯕꯔ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ꯫